Scheduled Tribe Scholarship Englishing ani kunga humdoi kunga mari pithok-tabagi maiyokta tongan ba school amadi college ki Maheiroi Shingna atuba matamda scholarship pithok-kadabani haina Irang Houkhre Maheiroi Shing adubu laksinnaba hotnabada police na tear gas cell kaya kapkhre All Tribal Student Union Manipur gi mityang makhada All College Tribal Student Union Imphal gi thomi sing amadi scholarship asibu thajin kiba Maheiroi Shingna kholau kaya lauduna changsin kiba kongjang adu GP Women College tagi hauduna Department of Tribal Affairs and Hills ki office tamna chatnaba honaki Maheiroi Shing adu state amadi Central Force singna laksinnaba honaki Nagalani ki marakta minute tara rom muknaba thoklaba matung Tribal Affairs and Hills ki Additional Director laktuna Maheiroi Shingga wari sanaraba matung Maheiroi taret na saba kangbu amaga Director unaba chatki kongjang aduga mari lenana All College Tribal Student Union Imphal gi Human Resources Secretary Gai Khangning Panmaina Fongdorakpada ST Scholarship asi phangadaba matamdagi chahi ahum mari chontharakle kumja lisingani kunga humdoi kunga mari gi ST Scholarship phangadaba asi Maheiroi lising kontragani thoini Scholarship asina Maheiroi Shingna lairik tambada mateng oiribani ngasi wari sanaba asida karigumba positive oiba response piraktaba thoklabadi makata na kongjang changsingani haiba wafam phongdorakhi की पेंटिंग स्कॉलरशिप से अनि अहोम मैसे लगुदा कोई सट्राम याम से सुंसंग संग दबदा एज अ फॉर्म ऑफ डेमोक्रेटिक एजिटेशन विन जथा से है जथा बने एसटी की स्कॉलरशिप की पॉजिटिव इंपैक्ट अखोई की फेवर द लाक्ट्री पाउ दे अखोई अकन ब मोंग द एजिटेशन जता की सो सही अमा की से 2023 एंड 24 की से हजिक फाउ संग